Mera Thagi Laining Thosana Mahima Pau Fongkri Mera Chaorel Houbagi Laining Khongchat Miyamna Saruk Yabiyu Haina Surjit na Fongdorakli Laining Thosana Mahi Temple Board na Manipur Hawker Association gi matinga loina na puthokpa Mera Thagi Laining Thosana Mahi Mapau asi Fongdokpagi Thoramda Manipur Hawker Association gi Secretary Laikhuram Surjit na Fongdokhibada Handaki Mapau asi Mera Nong Mapanba October 3 da Pangthokadaba Mera Chaorel Houbagi Sanamahi Laining Khongchat na maru oiba Mapau oigani Chingmi tammi Yalhau Furup kaya yauna chatkadaba Laining Khongchat asi Miyamna Saruk Yabiduna mapung fahanbiyu haina pauzelakli Tha khudingi puthokpa Mapau asi chahi farakadaba tha amakhaktamak ngaiselakle Mapau asi Miyamna yamna kanaba oibana Miyamna pamnabasu henkatlikli haina mahakna makhatana fongdokhi Mera Thagi nongma panbasi boisna mai gento perfect horaga na khada nongma panba numisida koi ninjeng kidagi laining sing loraga panglu pwa koi Khongchat ma chacha gedori misida koi praja mi puti mana saruk yabiyu loina Hawker Association gi members na yamna chawa thogdang lobi dana masigumba mapau se kasi press ma thuni yom bibagi damta sanamai temple board amasung Hawker Association gi maige digi members in the